Manipur Top Trending News na tungan-tungan reliable source sing dagi lakot jaraga matam-matam gi oiba maru oiba i-paw sing patukuna khanghanjari. Ahanbada mahiloisin sing ekoi bida hidak managi potok sing yonba tinggadabani puja elangbom. Bisnupur district ki manungda leiba mahiloisin sing ekoi bida hidak managi potok sing yonba tinggadabani amadi mahiloi singda masina iba amangu singi maramda mamutana khanghanaba honagadabani haina district asigi DC puja elangbom IAS na phungdokre. Wahum asing asi District Health Society Bisnupur District Level Coordination Committee DLCC na sinduna district asigi mini secretariat ki conference hall da National Tobacco Control Program hogdokpagi thoramda saruk yaraduna mahangna phungdokibani. Thoramsida district asigi Additional Deputy Commissioner ADC E Upendra, Chief Medical Officer Dr. L Raicharan amadi DLCC ki members na saruk yaki puja elangbom na makata na phungdokibada Manipur asi India ki manungda hidak managi kolam sing yamna sinaba state ama oirakli. Maramasina lamdam sigi miyamda hidak manana miyoi haksang da piriba amangu sing khanghan bagloina na haksang phaba ana ayek yaudaba punsi mahing ama sagat nabagi damak miyamda paksana awareness pibagi nangai fadab leire haiki. Thoram sida NTCP State Nodal Officer Dr. Widrom Sujatana PowerPoint projection tawhuna tungan-tungan maongda puthokliba hidak mana yaubo kolam sing hidak mana sinabana miyoi haksang da piriba amangu sing loina e-cigarette ki puthokliba sing tingnabagi damakta Prohibition of Electronics Gadget Act PECA 2019 na jingbagi matangda marik chumna pongdoki makna makhatarguna mahirosingbu hidak managi kolam singdagi laptop na bahonabada Zonal Education Officer singa kunaisigi tunggimbi oidoriba naha singbu hidak manana amang mapiriu singa sidagi kalhonaba honabagi tangai fadal sing gi matangsu sugaya taki makhatarpada Foothills Naga Coordinating Committee ki kongjang sangsili Ukijo Purupna Naga Taba area sing sokna German Tiger Road haina mingthonba lambi sing Churchanpurdagi kangkongpi phawbagi marakta semsilakpa amasung Naga Phurupki miyamna taba khulsingda su milten singi designated camp sing thamjinba yaroi haibagi demanda Foothill Naga Coordinating Committee na samsilakiba lambi thingbagi kongjang lepna chathari. Kongjang asigi manungchana Kaifundagi Rongmei Naga Council gi wangangloi amana phungdokpada German Tiger Road haina mingthonduna semsilakpa yaroi amasung Nagagi area da opi pambi thaba yaroi amasung sugi camp sing thamnaba honarkosu yaroi hairpi. Amaromdana malemi hongliba market ki Generalda lamdam sigi fisalon sa toribu singasu yauksinba ngamnaba honagadabani I G10 Handlooms Promotion Council Manipur na sahi kudingi pangthokna lak State Handloom Day gi 26 suba thorum ngasi State Central Library gi conference hall da pangthokre. Thorum sida Handloom and Textiles ki Director Elangbom G10 National Awardee Mayanglambom Radamani amasung Weber Service Center gi Senior Officer Ruti Lilina Presidium Member sing oiki thorum mari lenana Elangbom G10 na phongdokibada malem gi hongliba market ki Generalda lamdam sigi fisalon sa toribisinga yauksinba ngamnaba honaba ngai fade masida mai pangna saruk yaba ngamnabagi damak lenga matam-matamgi oina subsidy pinaba thorang kya leptana paikhalakli. Manipur ta mahirodagi leklaba malemda saktak liba handloom amadi textile gi pochai sing puthokliba nupi singbu puning thogatnabagi amadi ikai kumnaba utpagi thorom asi chai kudingi pangthokpani. Lamdamsida leriba fisalonsa toriba mioi singi di pangthokliba thorom asi pangthokba yadraba maru eba thorom amani Manipur gi tunga-tungan ba mahumsingda mana haijaba fisalonsa toriba singbu puning thogatnaba council asina angamba manapiduna numitida ikai kumnaba ulibani haiki magna makhatana lenga ki maikei degi su scheme ama hogdoktuna hisabi singna lang leiba matamda ataba mamulda phanganba hokre. Mamangda lenga na buyback policy tarmi adubu adum chathaduna leiba yadabna hojik amuk raw material leibada subsidy pibagi khongthang asi takhlapani. Lamdamsida leiba hisabi singna irandamgi oiba pothok kya pothokuna senthok leina mipal tangdana chakhatnaba honaminasi lamdamsigi handloom and textile awangba thakta pukhatnaba amatta oina honaminasi haiki. Thoramsigi manungsana fisalonsagi lamda saknarba mioi Kumpuga Taretta Handloom Award 2025 lanthokuna ikai kumnabaglenana pungning thogotki. Amaromdana Jiribam District Hospital da security thamjinbana miyamna khudongchadaba mayoknare Jiribam District Hospital da CRPF thamjinbana miyamna khudongchadaba kya mayoknare haina CMO Dr. Binay Prasad Sahu amat Medical Superintendent Dr. MD Yunus Aligi cherol amana phogorokli asig mathata face singda security sing lasinbana hospital gi environment ta akai piri masigi matangda mari lenaba authority na yaba pikibasu leite. Hospital gi repairing thabak tasu ayat pa oiduna thabak lepli amadi leiba water storage sing security personnel sing nasinabadagi hospital gi official amadi patient sing da chaung khudongsa da mak nai hairi. Amaromdana disina lusingduna karang island bo digital island gi thakta sengba nabakana nainakre October 1 Bisnupur District ki Deputy Commissioner Puja Elangbom na lusingduna district asigi mini secretariat complex ki conference hall da tungan ba department ki officer sing yauna karang island bo digital island gi thakta sengba nabakana nainabagloina digital island Development Committee Bisnupur Kobo Committee ama semkre kanna nainaba mihumsida puja elangbom na phongdokibada lokak mayaida undariba karangpul asigi lambi thong pothoki matang chatok chasinda amadi
ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯀꯔꯥꯡ ꯈꯨꯜꯗꯁꯨ ꯐꯪꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯈꯤ꯫ ꯀꯔꯥꯡ ꯑꯥꯏꯂꯦꯟꯗ ꯃꯣꯇꯣꯔ ꯕꯣꯠ ꯑꯦꯟड ꯄꯣꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯍꯥꯎꯕꯤꯖꯝ ꯒꯤꯇꯥꯖꯦꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯣꯟꯕ ꯃꯤꯌꯥꯝꯅ ꯏꯟꯊꯣꯛꯄꯤꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯒꯨꯝꯅ ꯀꯔꯥꯡꯒꯤ ꯃꯤꯌꯥꯝꯅ ꯍꯤꯡꯂꯤ꯫ ꯂꯝ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯅꯨꯡꯉꯥꯏꯅꯕ ꯃꯄꯥꯟꯊꯣꯡꯗ ꯐꯖꯅꯕ ꯎꯍꯟꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗ ꯑꯃꯗꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯁꯨ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯆꯥꯗꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯑꯗꯨꯕꯨ ꯗꯤꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯊꯥꯎ ꯂꯧꯁꯤꯟꯕꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤꯗ ꯁꯥꯎꯅꯤꯡꯍꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯦ꯫ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣ ꯌꯨꯑꯦꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯐ ꯁ꯭ꯇꯦꯠ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯅ ꯃꯣꯁꯀꯣꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗꯨꯅ ꯔꯁꯤꯌꯥꯒꯤ ꯊꯥꯎꯁꯤꯡ ꯏꯟꯗꯤꯌꯥꯅ ꯂꯧꯁꯤꯟꯕ ꯑꯁꯤꯅ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯁꯥꯎꯅꯤꯡꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯌꯨꯑꯦꯁꯇ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯥꯗ 25% ꯇꯦꯔꯤꯐ ꯂꯧꯅꯕ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯇꯥꯔꯤꯐ ꯊꯝꯅꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯅ ꯐꯣꯛꯁ ꯅ꯭ꯌꯨꯁ ꯔꯦꯗꯤꯑꯣꯗ ꯊꯝꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯏꯟꯗꯤꯌꯥ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯗꯦꯜꯂꯤꯅ ꯔꯁꯤꯌꯥꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯤꯕ ꯔꯁꯤꯌꯥꯒꯤ ꯊꯥꯎꯁꯤꯡ ꯂꯩꯕ ꯑꯁꯤꯅ ꯋꯥꯁꯤꯡꯇꯟꯗ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯍꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯀꯨꯝꯖꯥ 2021ꯗ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯇꯨꯅ ꯀꯨꯝꯖꯥ 2024 ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯆꯥꯗ 35-40 ꯐꯥꯎꯕ ꯂꯧꯁꯤꯜꯂꯤ ꯍꯥꯏꯈꯤ꯫ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯔꯣꯜꯁꯤꯡꯕꯨ ꯏꯟꯗꯤꯌꯥꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯝꯂꯗꯨꯅ ꯍꯥꯏ ꯔꯁꯤꯌꯥꯗꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎꯁꯤꯡ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯕ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯏꯔꯕ ꯃꯤꯌꯥꯝꯅ ꯊꯥꯎꯒꯤ ꯃꯃꯜ ꯋꯥꯡꯅ ꯂꯩꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯅꯤ꯫ ꯌꯨꯑꯦꯁ ꯌꯥꯎꯅ ꯅꯣꯡꯆꯨꯞꯂꯣꯝꯒꯤ ꯂꯩꯄꯥꯛꯁꯤꯡꯅ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯈꯤꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯔꯁꯤꯌꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯂꯩꯕꯗ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯈꯤꯕꯅꯤ꯫ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯁꯤꯡꯒꯤ ꯑꯊꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯒꯤ ꯁꯨꯡꯗꯣꯛꯇ꯭ꯔꯤꯕ ꯊꯥꯎ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯕ ꯑꯁꯤꯅ ꯌꯨꯑꯦꯁꯇ ꯁꯥꯎꯅꯤꯡꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥꯅ ꯔꯦꯖꯤꯁꯇꯦꯟꯁꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯇꯥꯎꯟꯁꯤꯞꯁꯤꯡꯗ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯖꯅꯋꯥꯔꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯎꯟꯁꯤꯞ 64ꯗ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯣꯒꯤ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯇꯨꯅ ꯏꯪꯇꯞꯄ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯥꯎꯟꯁꯤꯞꯁꯤꯡ ꯑꯗꯨꯗ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥꯒꯤ ꯂꯨꯆꯤꯡꯕ ꯃꯤꯅꯣꯡ ꯂꯥꯏꯡꯅ ꯆꯤꯌꯥꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯗꯤꯐꯦꯟꯁ ꯑꯦꯟड ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯥꯆꯤꯟ ꯀꯥꯔꯦꯅꯤ ꯀꯥꯔꯦꯟ ꯔꯥꯈꯥꯏꯟ ꯁꯟ ꯑꯦꯟ ꯆꯤꯟ ꯁ꯭ꯇꯦꯠ ꯊꯪꯒꯥꯏꯡ ꯃꯟꯗ꯭ꯂꯦ ꯑꯃꯁꯨꯡ ꯃꯥꯛꯋꯦꯅꯆꯤꯡꯕ ꯔꯤꯖꯟꯁꯤꯡꯗ ꯊꯥ 3ꯒꯤ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯖꯤꯜꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯖꯤꯟꯈ꯭ꯔꯕ ꯇꯥꯎꯟꯁꯤꯞ 64ꯒꯤ ꯃꯅꯨꯡꯗ 94 ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯔꯤꯕ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯖꯤꯟꯕꯗ ꯂꯦꯝꯍꯧꯔꯤꯕ ꯇꯥꯎꯟꯁꯤꯞ 13ꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥꯅ ꯃꯄꯨꯡ ꯐꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯔꯤꯖꯟꯁꯤꯡ ꯑꯁꯤꯒꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯗꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯗ ꯃꯤꯂꯤꯇꯔꯤ ꯍꯨꯟꯗꯥ ꯑꯃꯁꯨꯡ ꯔꯦꯖꯤꯁꯇꯦꯟꯁ ꯐꯣꯔꯁꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯤꯂꯤꯇꯔꯤ ꯍꯨꯟꯗꯥ ꯂꯩꯉꯥꯛꯅ ꯉꯔꯥꯡ ꯇꯥꯎꯟꯁꯤꯞ 64ꯗ ꯃꯥꯔꯁꯤꯌꯦꯜ ꯂꯣ ꯊꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯅꯕꯒꯤ ꯄꯥꯟꯗꯝꯅꯤ ꯍꯥꯏꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯍꯧꯈꯤꯕ ꯖꯨꯟ ꯊꯥꯗ ꯂꯦꯝꯍꯧꯔꯤꯕ ꯇꯥꯎꯟꯁꯤꯞ 268ꯇꯁꯨ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥ ꯂꯩꯉꯥꯛꯅ ꯔꯦꯖꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩꯈ꯭ꯔꯕ ꯅꯣꯔꯗꯔꯟ ꯁꯥꯟ ꯁ꯭ꯇꯦꯠꯁꯨ ꯕꯩꯖꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯕꯩꯖꯤꯡꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯕ꯭ꯔꯗꯔꯍꯨꯗ ꯑꯦꯂꯥꯏꯟꯁꯇ ꯌꯥꯎꯔꯤꯕ ꯑꯦꯟꯇꯤ ꯔꯦꯖꯤꯝ ꯐꯣꯔꯁꯁꯤꯡꯗ ꯁꯥꯟ ꯁ꯭ꯇꯦꯠꯄꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯗꯥ ꯂꯩꯉꯥꯛꯇ ꯈꯨꯠꯁꯤꯟꯅꯔꯛꯅꯕ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯒꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯗ ꯇꯨꯡ ꯀꯣꯏꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟ ꯔꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯁꯥꯏꯜ ꯑꯃꯁꯨꯡ ꯗ꯭ꯔꯣꯟ ꯀꯥꯞꯁꯤꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯛꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯨꯀ꯭ꯔꯦꯟꯗ ꯇꯨꯡ ꯀꯣꯏꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯅ ꯄꯦꯟꯒꯗꯕ ꯍꯤꯔꯝ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄꯗ ꯀ꯭ꯔꯦꯝꯂꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯀꯛꯅꯕ ꯃꯇꯝ ꯊꯥꯈ꯭ꯔ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯪ ꯇꯞꯄ ꯂꯩꯍꯟꯕ ꯄꯥꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯌꯨꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯑꯣꯛꯇꯣꯕꯔ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯒꯅꯤ ꯍꯥꯏꯅꯁꯨ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯆꯩꯅꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯥꯌꯣꯛꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅ꯭ꯌꯨꯖꯤꯂꯦꯟꯗ FBI ꯒꯤ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯁꯤꯡꯇꯟ ꯑꯣꯒꯁꯠ 1 ꯅ꯭ꯌꯨꯖꯤꯂꯦꯟꯗꯒꯤ ꯀꯣꯅꯨꯡ ꯋꯥꯁꯤꯡꯇꯟꯗ ꯐꯦꯗꯔꯦꯜ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯚꯦꯁꯇꯤꯒꯦꯁꯟ FBI ꯒꯤ ꯑꯣꯐꯤꯁ ꯑꯃ ꯅꯧꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯑꯣꯐꯤꯁ ꯍꯥꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯑꯅꯤꯅ ꯄꯦꯁꯤꯐꯤꯛ ꯔꯤꯖꯟꯗ ꯆꯩꯅꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯂꯤꯕ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯈꯤ꯫ FBI ꯒꯤ ꯗꯥꯏꯔꯦꯛꯇꯔ ꯀꯁꯞꯇꯦꯜꯅ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ FBI ꯒꯤ ꯑꯣꯐꯤꯁ ꯑꯁꯤꯅ ꯋꯥꯁꯤꯡꯇꯟ ꯑꯃꯁꯨꯡ ꯋꯦꯂꯤꯡꯇꯟꯒꯤ ꯃꯔꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯝꯗ ꯃꯇꯦꯡ ꯄꯤꯅꯕꯗ ꯆꯥꯎꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯇ ꯅꯠꯇꯅ ꯁꯥꯎꯊ ꯋꯦꯁ꯭ꯇꯔꯟ
Pacific region lepak ani gi mari hena chesin halagani hairi Kas Patel makha ta duna hai maling bi maru oiba auto watok singda lepak ani na punna chamina duna sinari ba kya bu mayok nanaba konari China gi Communist Party bu singal duna Pacific region narcotic trade yauna makhal kya gi pamda ba thodok kya jathar li basi dagi ngatupa ngamna bagi tamak anoba office asi hangdu kibani hairi video si pawdumada soi khilang kiba wa sunga pigani channel asi bunuk sibiduna share amadi subscribe to bibi dama haini tan thar pa khundok sari amadi makha tan myam gi seba tawang amba ojege